Manipur anauba leingak lingnaba aroiba oina Kuki MLA sing Koukhatkhre Kuki Jo MLA Thadouna January 19 da Guwahati da Home Minister Amit Shah unagadawri. Manipur anauba leingak ama semnabagi matam yamna naksilakpana maram oiraduna state asigi miyamna thangai sengna popular government ama lehengadra natraga lehalloidra haibagi langtaknaba hengalakli. Thajaba yaba paw amana hai central government na Manipur da popular government ama thamnabagi matangda aroiba khudong chaba piba oina Kuki Jogi MLA Tara amasung Civil Society Organization sing Koukhatkhre lakliba January 19 da Union Home Minister Amit Shah numinini gi khongchata Guwahati da lakadawri khongchata sida Kuki Jogi MLA Tara Guwahati da laknaba khangankre makoi Tara khakta natana Kuki gi Civil Society Organization kharasu Guwahati da lainanaba khangalaki haina paw sina makha tari Assam Assembly election naksilakpaga loinana Manipur gi issue asishu yariba makai maisa langnadana Loishinba Center na pamdi masigi sumathakta matam sanglaklaba president rule asi constitution gi matung ina chahi ama farakpa matamda popular government semhanba natraga house dissolve tawba natana atai lambi leite phibam masida Manipur da popular government ama thamnabagi damak maitei amasung Kuki MLA sing punsinnabagi tangai fadaba lei haina center na khalli Pausina makata na hai Manipur da president rule thamlakpa chahi ama faraba fawba Kuki gi site lairiba MLA sing maitei gi MLA sing punna chatminahanba ngamdabasida center na nungaitaba yauri Maram aduna lenga ama sembasi Kuki maitei amasung naga yawgadabani haibasi central government ki thausil oigadawri adubu thausil asi Kuki singi marakta khulai paiba kangbu amana yamna kanna yetli popular government ama sembada Kuki Jogi MLA sing yawbu yaroi separate administration gi demand pidri fawba makhata na maitei ga yasinna khiroi haina demand tawba amasung kihanba kangbu yawrakpana Kuki Jogi MLA Tara khong marai lukna leiri Maitei amasung Kuki MLA sing na hojik thengnariba problem sing asi central government na khangi adubu Kuki gi MLA sing di makhoi gi core adudagi hendokpa ngamdri masi kamdau na lanthokadagi haibadu Union Home Minister Amit Shah ga faminaduna wa khanaraga loishinba ngamgani haina lauri handak Guwahati da unagani haina tawriba thawrang asida lenga ama semnanabagi changsilakpa khongjangi saruk amani masi maipakpa natraga paktaba haibadu yenglaga kamdau na lengak semangadagi haibadu warif lawrakkadawri thajaba yaba mafamdagi fangba paw amana Manipur da popular government ama sembagi wafam asi lakliba February gi ahanba chaigol fawbada oithoklaba yai haina lauri adumakpu kanana chief minister oigadagi haibadudi hojikmaki oina khangdri adau furuf ki luchingba sing ichamna taramna okre Manipur da thokliba lan Kuki singna thoanbani maitai dilan pamde Michael Lamjathang Manipur da thokliba lan asi Kuki singna thoanbani maitai dilan pamde mapalamdagi mitu pusilakanu hana khunda laita duna lereklaba ikhoi puna hingminase haibani lamdam asida thokliba lan asigi waroisin ama purakpa ngamba maitai furufta luchingba kaya leirabasu amana ama chingthanabagi chanabi leiriba makai furuf asi makha tana wakhigani apunba Manipur ama saganaba honabada chinda lawbagi mahuta thabak oina utpa mathau tai haina thadau inpi Manipur gi secretary Michael Lamjathang Haukifna phongdokre Wafam masi Information Center for Hill Areas Manipur ichamna sinduna yumnam khunau da handak Manipur da thokliba lana sigi waroisin ama purakna bahonabada achauba thaudang laukiba thadau furuf ki mioi sing taramna okpaga mari leinana Michael Lamjathang Haukifna phongdokhibani chahi kayagi mamangdagi lamdam asida khunda minariba furuf khudingmak amato oina punduna nungsi chanana leiminabagi pandamda ching amadi Tamgi khena bathamdana ichamna changsilakliba khongjangi manung chanangasi thadau furuf ki mioi sing okpagi thoram aduda ichamgi hanagi president N Rajendra Boy Secretary DS Panmai thadau inpi Manipur gi secretary Michael Lamjathang Haukif vice president NK Lal officer bearer John Kholun amadi khunrakpam AC gi tengbanglup ki president Kavishu thoram aduda sarukyaki Michael Lamjathang namakha tana phongdokhibada thadau furuf asi chahi kayagi mamangdagi Kuki furuf ni haiduna miyamna longnaduna lakpada natana furuf asibu matam sangna namsinduna thambirami chahi lising chani gi puwari lereklaba thadau furuf asi mamangda miyamna khongsai haina khangnaramba furuf aduni furuf asida ngasi fawba lamdam asida khunda minariba kanglu furuf sing amatagi mayokta leikhiba leite adum oina ma handak lamdam asida thokliba lana sida furuf asi maitai furuf ta sawgatpa furuf amani haina hek phongdokpiba asi tawbiganu loinana Manipur da thokliba thohaningdaba thaudo asina micham miyam kaya leikhidre kaya amana sopan nangduna leiri thokliba lan asi Kuki singna thohanbani maitai furufna lan asi ngakthokduna mapalamdagi naronda mitop pusilakpa thingduna hana khunda leita dun leiminaraklaba aikhoi punna hingminasi haibani handa Kuki khulai paiba singna tamthina hatokpi khraba maitai macha nisikantana Kuki furufta onjarage haiduna maitai gi mingdagi Kuki gi mingda olaba fawba Kuki singna tamthina hatokpiba simak tawhaidaba thaba amani loinan lamdam asida thokliba lana sigi waroisin ama purakpa ngamba maitai furufta luchingba kaya leirabasu amana ama chingthanabagi chanabi leiriba makai furuf asi makha tana wakhigani apunba Manipur ama saganaba honabada chinda lawbagi mahuta thabak oina utpa mathau tai anti Manipur versus pro Manipur gi lana si loidri haina sumangna phongdokhi
Nakal amaramda Thadau Furufki mioising taramna okpagi thoromga mari leinana Ichamgi hanagi President N. Rajendro Boyna phongdokkibada Manipurda hojik thokliba 2023 gi May 3 dagi haurakhiba irang asi thokadawre haibasi Ichamna hana pau ama phangbadagi irang adu ngalingai matamda namtha hongnaba kanna honaki adumoinamak laibak thibadi numit adugi numidangdagi irang adu pak chauna thorokpa hauki adubu thokliba irang adu karamna laksin sige haina Ichamgi mihut sing Churachandpurda changduna wari sananaba honnaringai cherakta irang asi amuk hena chauthuraki ngasi phawba irang asigi warusin ama purakpa ngamdriba si maru oina Kuki gi suda lairiba lalolupsinga India government ka thamnariba su agreement asi lauthoktura ningthina mapalamdagi narolda changsilakpa mitopsing khandoklaba matamda ta irang asigi solution ama purakpa ngamgani haina sumhangna makha takhi Odisha da lupa crore 1.1 gi reward lauthokraba yauna Maoist Koukhatkhre Odisha da security force na Ganesh Uike humfugamapan kauba CPI Maoist ki Central Committee ki member ama hatkre Border Security Force BSF amasung Central Reserve Police Force CRPF ki apunba team amana Kandamal amadi Ganjam District ki lona badalaiba Rampal umangda thiumbagi thabak chathabada makok thongba luchingba ama yauna Maoist hatpa ngamkhibani Laikidaba Maoist singi manungda nupi cadre ani yawi report amana High Security Forces na Ramba Forest Range da operation chatharingai da Maoist Lalhouba singna nomai kapsilakpadagi Security Force na sukut handuna nakal animak akan mamongda khuthong na khini Matam khara leiraga umang adugi manungda thiba humbagi thabak chathabada Ganesh Uike yauna Maoist Taruki asi bhakchang phangmangam ki CPI Maoist ki Central Committee ki members oiriba Ganesh Uike faba ngambada lupa crore 1.1 gi manapi gani lauthokhrabani Isikanta gi aroiba mathau mangam pangthokre Kuki terrorist nga nomaina kaptuna tam thiba mi hata hatok pikhraba kakching khuna utan makhong leikai ward number 7 tagi mayang nambam Isikanta gi thawai yaudra bhakchang ngasi Janims mok tagi loksen kre Isikanta gi wathok amari leinana semkhiba JC gi mihut kangbu Laikhidrabagi imong manungi mioi amadi laikai miyangi mihut sing yauna ngarang Governor Joy Kumar ga unaduna wari sanaraba matungda JC na Governor da pisin khiba memorandum adu thabakta sungsoi soiduna onthorekani haibigi thajaba pirakpadagi yanaba purakpadagi asi bhakchang asi loksin khibani hairi ngasi JC na luchingduna laikai miyam laikhidrabagi imong manungi mioi single loinana Janims Hospital gi mok tagi Isikanta gi thawai yaudra bhakchang adu masagi pongnampham lamdamda puduna haunabi matung ina aroiba mathau mangam pangthokhi Bangladesh ki Nursing Di district ta Hindu lining chatpa amasu mai thaduna hatkre yamna nungai taba thodo amada Bangladesh ki Nursing Di district ta Hindu lining chatpa mioi ama hingna mai thaduna hatkre masagi chahi kunga manga rom suraba Chanchal Chandra Bomikau Bamioi adu mahangna thabak suba yawa garage amagi manungda mai thaduna hatkibani official report amagi matung ina garage manungda Chanchal na tumduna lairingai da mai chalakhibani CCTV footage yengmada kanaguma mioi kharana atamnana mai thakibagi kudam phangmangamki Nursing Di district ki superintendent of police Abdullah Al Farouk na paumi sing da hai camera da yengbada kanagumba amana garage adu mai thakibagi kudam phangmangamki manang nakpa mafam da khinba CCTV camera singi footage khomjiduna chenari ba mioi adu masak khangdokna ba honari laikhidrabagi imong manungna phongdorokpagi matungina kanagumba mioi kharana atamnana thawrang toraga garage mai thaduna Chanchal hatkibani thaudo asida chenari basing athuba matamda faraga logi oiba chairak pigadabani haina taksilakli Rambai Tengol na khudol piduna ikai khumna kre chahi asigi oina pangthokiba imoinu ira thongni thoram numita Rambai Tengol unit 3 gi area da ningthi na maira ka tuna thongni pangthokiba khul amadi laikai singna khudol piduna ikai khumnaba utkre Rambai Tengol gi unit 3 na silaga ngasi sapamda laiba ibudau khongjom ningthaugi laibungda pangthokiba thoram aduda Langathel Jila Parishad ki member Soibam Kulavidu social worker Laishram Pemananda Sapam Gram Panchayat ki chairperson Yumnam Landoni na chingba mioi kaya mithung lensing oina sarugyaki imoinu irat numita ningthina maira ka tuna thongni pangthokpagi dama ikai khumnaba utkhiba khul amasung laikai sing adudi Sapam Laibung Laikai Langathel amadi Wangjing Wangkhai maibam leirakni Thoram aduga mari leinana Rambai Tengol Thoubal district ki PRO Soibam Kishan na phongdokhibada Rambai Tengol na irat lining amadi furup asibu yokhanabagi pandamda changsilakpa thabak thoram singda miyamna chobo mateng panglakpadagi mai pakpa ngamlaklei nat lining amasung furup asibu kanbada ikhoi khongpham chena lepli makhatana su miyamna angamba mateng pangbiu afaba thaba ama torokpa matamda pukning thoganminaba punna sarugyaminabagi hainabi thamduna apunbagi pangal sagatminasi haina phongdokhi Lemjaningai oiraba medal for gallantry fangadaba singi ming lauthokpada Manipur police ki commando personnel manga yaurukle Leiba asigi lemjaningai oiraba medal for gallantry fangadaba singi maming lauthokpada Manipur police commando gi personnel manga yaurukle hayeng pangthokadariba leiba asigi Republic Day numita lanthokadariba medal for gallantry president medal for distinguished service PSM amasung medal for Meritorious Service MSM Fanglagadaba Leiba asigi Police Fire Home Guard amasung Civil Defense amadi Correctional Service ta mathau tawba personnel 982 gi maming matha ngasi Ministry of Home Affairs ki maikei digi lauthokre
ꯂꯥꯎꯊꯣꯛꯈꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯦꯗꯜ ꯐꯣꯔ ꯒꯦꯂꯦꯟꯇꯔꯤ ꯐꯪꯒꯗꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯔꯁꯅꯦꯜ 115ꯒꯤ ꯃꯃꯤꯡ ꯂꯥꯎꯊꯣꯛꯄꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯄꯔꯁꯅꯦꯜ 5 ꯌꯥꯎꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯦꯁꯤꯁꯇꯦꯟꯠ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯂꯥꯡꯒꯣꯜꯖꯝ ꯂꯦꯅꯤꯟ ꯑꯃꯁꯨꯡ ꯁꯤꯗꯥꯔ ꯊꯣꯛꯆꯣꯝ, ꯍꯕꯤꯜꯗꯥꯔ ꯊꯧꯅꯥꯎꯖꯝ ꯅꯤꯆꯥꯔꯠ, ꯔꯥꯏꯐꯜꯃꯦꯟ ꯀꯨꯃꯥꯝ ꯄ꯭ꯔꯦꯃꯥꯅꯟꯗ ꯑꯃꯗꯤ ꯀꯣꯟꯁꯇꯦꯕꯜ ꯉꯥꯁꯦꯄꯝ ꯕꯤꯝꯅꯤ꯫ ꯇꯣꯞ ꯇꯣꯞꯄ ꯃꯈꯜꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯎꯠꯇꯨꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄ, ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝꯅꯆꯤꯡꯕ ꯀꯟꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯕ ꯉꯝꯕꯒꯤꯗꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯑꯦꯋꯥꯔꯗꯁꯤꯡ ꯑꯁꯤ ꯄꯤꯒꯗꯕꯅꯤ꯫ ꯒꯦꯂꯦꯟꯇꯔꯤ ꯑꯦꯋꯥꯔꯗ ꯐꯪꯂꯒꯗꯕ ꯄꯔꯁꯅꯦꯜ 115 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯔꯁꯅꯦꯜ 35ꯗꯤ ꯂꯦꯐ ꯋꯤꯡ ꯑꯦꯛꯁꯇ꯭ꯔꯤꯃꯤꯖꯝꯒꯤ ꯑꯀꯟꯕ ꯁꯥꯐꯨ ꯐꯪꯂꯤꯕ ꯑꯦꯔꯤꯌꯥ ꯑꯃꯁꯨꯡ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯗꯒꯤ ꯄꯔꯁꯅꯦꯜ 95ꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯅꯣꯔꯊ ꯏꯁꯠ ꯔꯤꯖꯟꯒꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔ ꯈꯛ ꯅꯠꯇꯅ ꯑꯇꯩ ꯁ꯭ꯇꯦꯠꯀꯤ ꯄꯔꯁꯅꯦꯜꯁꯤꯡ ꯒꯦꯂꯦꯟꯇꯔꯤ ꯑꯦꯋꯥꯔꯗꯀꯤ ꯃꯤꯡ ꯂꯥꯎꯊꯣꯔꯛꯄ ꯑꯁꯤꯗ ꯌꯥꯎꯔꯛꯈꯤꯗꯦ꯫ ꯃꯤꯖꯣꯔꯥꯝꯗ ꯆꯍꯤꯁꯤꯒꯤ ꯖꯅꯨꯋꯥꯔꯤ 18 ꯐꯥꯎꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 196.41ꯒꯤ ꯗ꯭ꯔꯒꯁꯤꯡ ꯐꯥꯒꯠꯄ ꯉꯝꯂꯦ꯫ ꯃꯤꯖꯣꯔꯥꯝ ꯁ꯭ꯇꯦꯠꯇ ꯀꯨꯝꯖꯥ 2025ꯇꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤ 18 ꯐꯥꯎꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 196.41ꯒꯤ ꯗ꯭ꯔꯒꯁꯤꯡ ꯐꯥꯒꯠꯄ ꯉꯝꯂꯦ, ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤ ꯗ꯭ꯔꯒꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯕ ꯑꯃ ꯑꯣꯏꯔꯤ꯫ ꯃꯁꯤꯕꯨ ꯃꯥꯌꯣꯛꯅꯕ ꯑꯃꯗꯤ ꯃꯨꯊꯠꯄꯗ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯑꯣꯄꯔꯦꯁꯟꯁꯤꯡ ꯌꯦꯡꯁꯤꯟꯅꯕ NGOꯁꯤꯡ ꯑꯃꯁꯨꯡ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯄ ꯍꯥꯏ ꯂꯦꯚꯦꯜ ꯃꯤꯇꯤꯡ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯇꯤꯡ ꯑꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯀꯦ. ꯁꯕꯗꯥꯡꯒ, ꯑꯦꯛꯁꯥꯏꯖ ꯑꯦꯟড ꯅꯥꯔꯀꯣꯇꯤꯛꯁ ꯃꯤꯅꯤꯁꯇꯔ ꯂꯥꯜꯍꯥꯟꯂꯩꯅ ꯃꯥꯔ ꯍꯣ ꯑꯃꯁꯨꯡ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯌꯨꯊ ꯃꯤꯖꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯜꯗꯨꯍꯣꯃꯥꯅ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ, ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ CYMAꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯀꯨꯝꯖꯥ 2025ꯀꯤ ꯁꯦꯞꯇꯦꯝꯕꯔ 22ꯗꯒꯤ ꯑꯣꯄꯔꯦꯁꯟ ꯖꯦꯔꯤꯆꯣ ꯍꯥꯏꯔꯤꯕ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯗ꯭ꯔꯥꯏꯚ ꯑꯁꯤ ꯆꯠꯊꯗꯨꯅ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯨꯝꯖꯥ 2025ꯀꯤ ꯁꯦꯞꯇꯦꯝꯕꯔꯗꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤ 18ꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 196.42 ꯔꯣꯝꯒꯤ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯅꯥꯔꯀꯣꯇꯤꯛꯁꯁꯤꯡ ꯐꯥꯈꯤ꯫ ꯗ꯭ꯔꯒ ꯑꯁꯤ ꯅꯍꯥꯔꯣꯜꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯃꯤꯖꯣꯒꯤ ꯈꯨꯟꯅꯥꯏꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃꯅꯤ꯫ ꯗ꯭ꯔꯒ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯃꯤꯖꯣ ꯈꯨꯟꯅꯥꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯌꯦꯛꯅꯕꯅꯤ꯫ ꯃꯁꯤꯕꯨ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯄꯨꯟꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯀꯨꯝꯖꯥ 2025ꯀꯤ ꯃꯅꯨꯡꯗ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ 618 ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ꯫ ꯂꯣ ꯏꯟꯐꯣꯔꯁꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯗꯤꯁꯦꯝꯕꯔ 2024ꯗꯒꯤ ꯁꯥꯏꯇꯨꯜ, ꯈ꯭ꯋꯥꯖꯥꯜ ꯑꯃꯁꯨꯡ ꯅꯥꯊꯦꯜ ꯇꯥꯎꯟꯁꯤꯡꯗ ꯔꯦꯗ ꯆꯠꯊꯗꯨꯅ WY ꯑꯃꯁꯨꯡ ꯑꯇꯩ ꯅꯥꯔꯀꯣꯇꯤꯛꯀꯤ ꯄꯣꯠꯂꯝ ꯀꯌꯥ ꯐꯥꯈ꯭ꯔꯦ꯫ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯑꯃꯁꯨꯡ ꯑꯦꯕ꯭ꯌꯨꯖ ꯃꯥꯌꯣꯛꯅꯕꯗ ꯂꯩꯉꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯄꯥꯏꯈꯠꯂꯤ, ꯂꯣꯏꯅꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤ ꯍꯥꯏꯔꯤ꯫ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯋꯦꯕꯀꯥꯁꯇꯤꯡ ꯀꯦꯃꯦꯔꯥꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄꯣꯂꯤꯡ ꯕꯨꯊ ꯃꯅꯨꯡꯗ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕꯁꯤꯡ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯗꯣꯛꯄ ꯉꯝꯂꯦ꯫ ꯕꯤꯕꯦꯛ ꯃꯤꯈꯜꯒꯤ ꯃꯇꯝꯗ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯋꯦꯕꯀꯥꯁꯇꯤꯡ ꯀꯦꯃꯦꯔꯥꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯚꯣꯠ ꯊꯥꯗꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯔꯤꯑꯦꯜ ꯇꯥꯏꯝꯗ ꯌꯦꯡꯕ ꯉꯝꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ S. ꯕꯤꯕꯦꯛꯀꯨꯃꯥꯔ ꯗꯤꯋꯥꯡꯒꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯏꯝꯐꯥꯜꯗ ꯂꯩꯕ ꯆꯤꯐ ꯏꯂꯦꯛꯇꯣꯔꯦꯜ ꯑꯣꯐꯤꯁꯔꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯅꯦꯁꯅꯦꯜ ꯚꯣꯇꯔ ꯗꯦꯒꯤ ꯊꯧꯔꯝꯗ ꯃꯅꯤꯄꯨꯔꯒꯤ CEO ꯁꯥꯏꯂꯦꯁ ꯀꯨꯃꯥꯔ ꯆꯧꯔꯁꯤꯌꯥ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ S. ꯕꯤꯕꯦꯛꯀꯨꯃꯥꯔ ꯗꯤꯋꯥꯡꯒꯔꯅ ꯍꯥꯏ ꯄꯣꯂꯤꯡ ꯕꯨꯊꯇ ꯅꯠꯇꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯥꯏꯅ ꯈꯪꯍꯟꯗꯨꯅ ꯑꯊꯨꯕꯗ ꯑꯦꯛꯁꯟ ꯂꯧꯕ ꯉꯝꯍꯜꯂꯦ꯫ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯦꯡ ꯂꯧꯕ ꯑꯁꯤꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯑꯃꯁꯨꯡ ꯃꯅꯨꯡ ꯃꯄꯥꯜ ꯅꯥꯏꯅ ꯊꯕꯛ ꯇꯧꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯐꯪꯂꯦ꯫ ꯕꯣꯏꯀꯣꯠ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯀꯤ ꯑꯈꯪ ꯀꯌꯥꯒꯤ ꯃꯔꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯁꯤꯡ ꯁꯤꯡꯊꯥꯅꯤꯡꯉꯥꯏꯅꯤ꯫ ꯚꯣꯇꯔ ꯑꯃꯁꯨꯡ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯉꯥꯛ-ꯁꯦꯟꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯀꯨꯝꯖꯥ 2027ꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒꯤ ꯃꯥꯡꯑꯣꯏꯅꯅ ꯆꯍꯤ 19 ꯃꯄꯨꯡ ꯐꯥꯔꯕꯁꯤꯡ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯌꯥꯎꯅꯕꯒꯤꯗꯃꯛ ꯀꯣꯂꯦꯖ ꯑꯃꯁꯨꯡ ꯁ꯭ꯀꯨꯜꯁꯤꯡꯗ ꯀꯦꯝꯄꯦꯟ ꯍꯧꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯤꯈꯜꯒꯤ ꯃꯔꯤ ꯂꯩꯅꯕ ꯐꯣꯇꯣ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯚꯣꯠ ꯊꯥꯗꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ EPIC ꯀꯥꯔꯗꯁꯤꯡꯁꯨ ꯌꯦꯟꯊꯣꯛꯈꯤ꯫ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯤꯐ ꯏꯂꯦꯛꯇꯣꯔꯦꯜ ꯀꯃꯤꯁꯅꯔꯅ ꯅꯦꯁꯅꯦꯜ ꯚꯣꯇꯔ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯁꯨ ꯇꯥꯃꯤꯟꯅꯈꯤ, ꯂꯣꯏꯅꯅ ꯃꯥꯏ ꯏꯟꯗꯤꯌꯥ ꯃꯥꯏ ꯚꯣꯠ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯟ ꯑꯦꯠ ꯗꯤ ꯍꯥꯔꯠ ꯑꯣꯐ ꯏꯟꯗꯤꯌꯟ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯕ ꯇꯣꯄꯤꯛꯇ ꯑꯣꯟꯂꯥꯏꯟ ꯑꯦꯁꯦ ꯀꯝꯄꯤꯇꯤꯁꯟꯁꯤꯡꯒꯤ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯕꯁꯤꯡꯗꯁꯨ ꯃꯅꯥ ꯂꯥꯟꯊꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯅꯦꯁꯅꯦल ꯚꯣꯇꯔ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯌꯨꯊ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯁ꯭ꯄꯣꯔꯠꯁ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ, ꯅꯣꯔꯊ ꯏꯁꯠ ꯔꯤꯖꯅꯦꯜ ꯁꯦꯟꯇꯔ ꯏꯝꯐꯥꯜ ꯑꯃꯗꯤ ꯈꯨꯃꯟ ꯍꯩꯀꯣꯜ ꯃꯌꯥꯡ ꯏꯝꯐꯥꯜꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯔꯒ ꯉꯁꯤ ꯑꯣꯜ ꯁꯥꯏꯀꯜ ꯀꯝ ꯐꯤꯠꯅꯦꯁ ꯔꯟ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁꯥꯏ ꯏꯝꯐꯥꯜꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁ꯭ꯀꯨल ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯀꯤꯂꯣꯃꯤꯇꯔ 10 ꯁꯥꯡꯕ ꯁꯥꯏꯀꯜꯒꯤ ꯔꯦꯂꯤ ꯑꯃ ꯑꯃꯗꯤ ꯈꯣꯡꯅ ꯆꯦꯟꯕ ꯂꯝꯖꯦꯜ ꯄꯥꯡꯊꯣꯛꯈꯤ꯫
cycle rally amasung lamjelloising school asida amuk halaktuna lamthungpham oikhi. Ngasigi thoram aduda Dr. Salam Dhanachandra, Joint Director, My Bharat Manipur Yengkhom Bhubaneswar, Account Officer Sai J.S. Malviya Devi, Project Administration Sai Tagelpa Narem Manglemjau, Principal Kuman Mahikol na mathang sitna Chief Guest President amadi Guest of Honor sing oina sarugyakhi. Ngasigi thoram aduga mari lainana J.S. Malviya Devi na phongdokhibada Prime Minister Narendra Modi na 2024 ki December 18 launch tawkiba Sunday on Cycle gi thoram asi chahi ani mapung farakpaga loinana India pumbada numit asi thoram amagum pangthoktuna lakli haikhi.